अरबदा हौजिक फाउबगी मरोइबा पाउसिंग पिजरी लेंगाकना सिंदुना था असगी कुंतरुक्ता पांथोक्कादौरिबा रिपब्लिक डेगी थौरम chahi asigi oina maheiroi singna saruk yaroidouri khongjang leptana changsilli traffic niyam chatnahannaba hotnabada leingaknasu thousadri meeyamsu indri amadi young paite association na koukhiba total shutdown na churachandpur town da khuntak lanshikhre kahtna cheinabagi thoudokta agency member yauna manga sokle Kurumzari Times of Manipur gi nungthil gi pau miyang tabiri basingbu BIDYAPATI myang lambam na taram na okchari hauzik pau sandok na pizari Leingakna sinduna tha asigi kuntarukta pangthokkadouriba Republic Day gi thouram chahi asigi oina maheiroi singna saruk yaroidouri handakta Lok Sabha da pass tawkhiba Citizenship Amendment Bill gi mayokta lamdam asigi maheiroi singna Republic Day gi thouram yaroroi haina firep lawkhibani ngasi su DM College of Arts gi maheiroi singna Republic Day gi thouram saruk yadabaga loinana boycott tawgani haina lawthokre ngasi DM College Arts da pangthokhiba paugi mifam amada DM Arts Student Union ge Secretary NPO Bartana C bill ase Rajya Sabha da pass thoudanaba Manipur Leingakna chapchana lepiu bill asigi mayokta CSO amadi maheiroi lup singna changsilakpa khongjang da DM Arts ki maheiroi singna mapung phana sagotkani haiki Hokiba January tang banda Lok Sabha da pass tawkhiba Citizen Amendment Bill 2019 asi Manipur ramdam gi yalong jing gi mutkiba gi akiba phorokba amadi belasi koi satana miyam yengnabani ana lojai belasi Rajya Sabha da pass tawdana ba Manipur sarkar na su taksen biu amadi belasi bu yaninga ba upa oina handak lakadariba 26 January Republic Day celebration asi koi DM College of Arts ki satra matam hi yaujararoi aduga loina bill asigi matang da satra look amadi CEO singna thangsulapa khongjang khudima koi mangjin thana na yaujagani amadi bill asigi mayokta mayam puna leminasi amsung pass tawdana amsu hona minase hana media ki thongai jari Amaromda Citizenship Amendment Bill gi mayokta maheiroi lup tarukna changsilakba khongjangbu saugaladuna ngasi tongan ba mafamde miyamna wakat mifam leptana chathari Khongjang Hazari Lekai Maira Paibi Lupna Sinduna ngasi Tidim Lambi Parengi Khongjang Hazari Lekai da wakat mifam sathaki khongjang adu da saruk yakiba Maira Paibi Lup adu gi Secretary Nancy Wahengbamna C bill asi lamdam asida chatnaba yaroi bill asigi mayokta maheiroi lup singna changsilakba khongjang da Maira Paibi singna saugatkani haiki Maheiroi lup tarungna changsalakpa khongjang khudimakta Khongjang Hazari Lekai gi Maira Paibi singna saruk yagani aroiboina Manipur Leingaknasu hairiba wafam hairiba hiram sigi matangda achumba phirep puthokpigada chapnahannaba dabi asimak tawruduna sagolban sayang pukhri mapal community hall da su sayang ningthau Maira Paibi lupna sinduna miyamna wakat mifam sathaki khongjang adu da saruk yakibi Maira Paibi gi Secretary TS Gama Leimana bella sigi mayokta sarkar na chapchaba phirep ama lawthokte haiba yauna pendaba kaya phongdokhi Lamdam asida miyamna traffic niyom ngak libra natraga traffic police na mathau ningthina tawdrabra haibasi asawa wahang ama oirakli ngasi su gari thauriba miyamna mana apamba mongda gari thaunabagi mami chawna tari Lamdam asida traffic niyam khangdabagum gari thauriba miyosingna mana apamba mongda thaujinnabagi mami chawna tari Masida mari leinaba department nasu lokhatfam thokpa thabak lokhattabana niyam gi akiba leinadribani traffic police ki maikai dagi traffic ki niyam ngakpiu zebra crossing khakta da lanbiu haina signboard kya thelabasu inbadi udre haujiksu zebra crossing mathakta gari khamjinba chingba kaya ama chathari mashina maram oiraga khongna chaliba miyo kyadi lambi la thokum leitabagi khudong chadab kaya amashu mayognari sarkar gi maikai dagi foot over bridge sanaba thorang liba ashi athuba matamda losin birabadi miyam gi khudong chadaba kaya ashi kokhanba ngamgani lamdam ashida leiriba miyamna wakhal khantabiduna lambi gi niyam sing ngakna chatnarbatada lambi chinba traffic jam thokpa amadi lambi gi khudong thiba thodok kaya hanthanba ngamgadawribani lambi thong pikpana maram oiraga miyamna gari niyam chumna thobagi tangai fadaba kaya leitaba natte ai wakhalda aina hana chatab yade haiba wakhalon adu thadoknaba mathau tai traffic sign sing ngakpa changi nakalamamda mapal libak sing chanariba niyam aduga kari shukhenaba leite chawkhatpa lamdam singda chanariba adumak lamdam ashida su chanaribani furadalan fajaba saba mamal atangba gari thauba amadi apakpa lambi thong leiba khaktana
चौखटपा नत्ते सेंथोक लंबी नेमलबसु ममल यावदब गाड़ी थौरबसु अखोइगी वखलोन चौखटपा अदुना असेंग चौखटपनी हाइना माइके कियादगी लाउदुना लाक्ले ट्रैफिक पुलिस नत्रगा सरकार न भाव तादबदगी लंबी चिनब नत्ते गाड़ी थौरिब लमदम असिगी मियामना वखल खंथब वाटपदगी ओइरकपनी भारत के संविधान पीरब नियम के आसी ngang wakal taba khunai ama shemnabani haibisi aikoi punna khangminaduna afaba wakal taba khunai amagi thakta pukhatpa matam oire nakal amromda tha kharagi mamangda Leingakna traffic signal light system mathau tawba hawlamba matam aduda mioi ayamba traffic signal ngangna chanakhibagi mami chawna takhi aduba hojik lambi komnawni haiduna Leingakna traffic alien ahum thuai khibadagi traffic police na mathau watpanara miyamna thoidabanara mana apamba mongda gari thaunabagi mawong amada lakli hojik fawbada traffic signal light mafam ani dagi hena mathau tawba ngamdri adumoinama kanglagi nongchup thangba gate ta leiriba traffic alien sembana maram oiraga light system amadi mathau lepkhre maram aduna Leingakna fakhliba thorang asi athuwa matamda loisinduna akanba yathang amagi makhada traffic kiniyam ngakna chatnarabadi lambida khongna chatliba amadi mipum khudimaki khudongchaba oigani cameraman Naresh amadi Govind galoinana paudamjariba Premananda mangstabam Churachandpur district ki lungchul kendra da leminari ba kanglup masel ani gi marakta tangkak ani rak thokna khatna cheinabagi thoudokta asigi member yauna mioi manga asok apan nangkhre ngarang numidang pung nipan makhairom taba matamda new lamkaw gi bi monhoy da young paite association na makhoi gi general secretary bu hotnabada hotnarambada cheinabasing Fabiyu haibagi dabi tawduna changsilli khongjang gi wahaudagi khatnaba cheinabagi thoudok thoki madugi tungda de dokas bang New Lamkada amuk hana kanglup anigi marakta khatna cheinabagi thoudok thokibani thoudok aduda lungthul kendra da ADC ki member G Sonchingpau chahi yankhai ga mathoi apokpa jamkhokin yauna mioi manga asok apan ngakpigani nangkhibani atai soklaba sing aduna New Lamka ge Dorcas Bank dagi Songolian chahi kunthraga mathoi apokpa B Jinkhojam Thongkholyangkham chahi nipuga manga apokpa jamkhojin Bangmol dagi David Tuanambik Kalal chahi kungamanga apokpa L Jinlal amadi T Tunjakham Elias Kampu chahi nifugu humdoi mapuroiba Thianmor bung ni thoudok ase yang paite general headquarter na ngasi total shutdown lauthokibagi mayokta khongjang changsilli ba amasung yaningdaba singi marakta muknarakpadagi thokibani YPA gi total shutdown aduna maram oiraga Churachandpur town da dukan sing thong lon ki amadi gari chenbagi sang hanthaki Makha taba pau pizza jingeda break amatang lozari Manipur da ihan hanba oina healthcare products singi fangfam diagnostic instruments healthcare system registered office Khoyathong Nagamapal Road Imphal 795001 branch office Lalambung Makhong Rims Road near Syndicate Bank Imphal 795001 complete range star surgical instruments hospital equipments OT lights and tables auto claps rehabilitation aids hospital consumables healthcare products diagnostic reagents, hearing aids, blood glucometer, digital BP monitor, air mattress, amadi nebulizer na chingba singi oina New Year gi 20 to 25% discount pizari with terms and conditions apply. Hena kupamarol gidama contact tobirau 0385 2056092 amadi 917085776993. Ekoigi email diagnoinst@gmail.com. Ngasimak lengsin birau diagnomic instruments healthcare system.
Mahindra Tractor Showroom. Mahindra Tractor Showroom na monsoon season na lakpada monsoon offer pijari. India da saba Annapurna domestic mini rice mill amadi grinder. Akaknaba matam kharagi oina company na offer price ta niyam da phanganjari. Ho sangbay matakpada electric prepaid ta subnataki lupa ni makai mai jai besan morok yangang marumarang hawai makal sul takpa yaraba grinder su phangbiragani. Rice mill da phau pudra seng takpagi awab leitraba yumgi sangoi kasin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak link sinbirau Mahindra Tractor Showroom Malom Bazaar pijariba offer price ki khudong saba simyamna lawbiho akaknaba matam khara khaktan manana mupadu bumayamna yapote lobu zakharba natro zakhrima aduidi cha injang do loisanaba tawrodana bishon du butot pelorabadi injang gi thawraga lorabane adu ima dukan dagi bishon du goma chanduga leibiruragera hoi hoi ima lawbirurage bungo besholamaga masalamaga dapi ne Kanglipagi spices industry gi production lobbyron iramdong gi posu ere pojan yu outre chang soktre aduine KSI na hogi ba sei try panji da puthoi ba production yangrazan ginger powder chili powder turmeric powder cinnamon powder mithi jira powder amadi hairi bo loinana sa masal amadi machal lapowa mayang manadaba packaging system so orba Manipur da yanan boina spices industry da ISO 9001 2008 amadi ISO 9001-2015 phangmada natana trademark su registration tawraba KSI gi product am sizinabiu sina khwai dagi hena pharena bonina pire inni ima KSI gi product sidi yam phabani break ki matungna pau makhata na pizari Republic Day nasilakpaga iroina na ngasi su security force na tongan ba mafam kayada thiba humbagi thabak chathakre January 26 pangthokkadouriba Republic Day celebration naksalakpaga loinana thokhaningdaba thoudok thoktanaba Manipur Police Department na ngasisu Manipur gi tongan ba mafam kayada paksan na combing operation chathakre Imphal East ki oina SP Imphal East ke Megasandagi miteng makhada Imphal East Commando Women Police Haingang Police ki combined team na Haingang Police Station gi manung chanba ahallup mayai lekai da paksan na combing operation chathakre Ayuk pung mga minit tara mga gina tariat ka minit kun mga fauba chathakiba operation aduda punna miyoi satruka kuntramari verification chathaki Maduda masagi saktak se yaudaba nupa nipan nupi ama makhata na verification chathanabagi damak laukhattuna Haingang Police Station da sinaki Imphal West ki oina district asigi additional SP operation TS Krishna Tombigi miteng makhada Deputy SP operation Amarjit Lamabam na luchingba Imphal West Commando amadi Imphal Police Station gi combined team na Imphal Police Station gi manungchanba North AOC da leiba Zomi Villa da Paksan na house operation sathaki Ayuk pung mga makhaidagi na taret fauba chathakiba operation aduda yum marifu amadi miyoi chamriga kun verify tauki maduda masagi saktak se yaudaba miyoi nipan verification chathanabagi damak lokhattuna Imphal Police Station da sinaki Amaromda Deputy SP Commando Imphal West Moirangthem Amit ki miteng makhada Nagampal gi Hindu Hotel dagina Jalan fauba combing operation chathaki ayuk pung taret ka mininimfu dagina nipan makhai fauba chathakiba operation aduda punna miyoi chamriga yankhai taruk masa masagi saktak se puthok handuna verification chathaki maduda masagi saktak se puthokpa ngamdaba miyoi taraga taret makhata na verification chathanabagi damak City Police Station da sinaki Prasar Bharati India's public broadcaster na sinduna office ta sathaba sexual harassment gi matangda nomagi oiba khanna naina bagi mifam amanga si palace compound da leiba All India Radio Imphal gi conference hall da pangthokre Debaters Union of Manipur na sinduna CAB lisingini tarataruki matang da state level debating competition ama tha asigi kunmari da Imphal gi JM Hall da pangthoklagani haina Union asigi General Secretary MK Saroski Cherol amana hairi Cherol asina makha tarak libedi competition asigi topic na Citizenship Amendment Bill lisingini tarataruk na ek olak labasu masina pirakadaba saitheng sing Manipur People's Bill lisingini tarani pana ek olak pada ngak thokpa ngamgani haiba sida
oigani debate competition asida maheiroi loop CSO gi luchingba sing local club organization amadi akang ahi punamakna saruk yabina ba khanghalakli competition asida makok mathang tarak laba singda sel oina lupa lising taret lising manga amadi lising ahum gi mana khusinagani consolation prize oina khangat laba mioi manga da pigani competition asida saruk yaningba singna mobile number 9089752436 8794210450 amadi 9402404323 da pau phawiraknaba su hairi All India Fishermen Congress के North East in charge ओइरिबा नोंथोंबम भूपेन मैतै ngarang 13 सुबा लोक सभा मिखलदा इनर मणिपुर पार्लियामेंट्री की मिरेप ओइनबा मिरेप चेग एप्लीकेशन फाइल तौख्रे निंगोंबम भूपेन मसागी चाही 38 सुरे महाक हौजिक दिल्ली यूनिवर्सिटी की मखादा लैबा हिंदू कॉलेज फिलोसॉफी की लेक्चर ओइना लैरिबा मिसक अमनी महाक इंफाल ईस्ट डिस्ट्रिक्ट की खोंगमन जोन 2 दा लैबा Fisheries की डिप्टी डायरेक्टर ओइरंबा निंगोंबम मुनान अमदी राजकुमारी सनातोंबी की मचानुपाने अपोकपा अपोकपी अनिमक थबक्तगी पोथाख्रे कांग्रेस के प्रेसिडेंट राहुल गांधी ना अवांग नोंपोक भारत लैरिबा ngaमी सिंगी याइफा थौरांगी दमक थबक तौनबा खंगलखी भूपेन मणिपुर प्रदेश कांग्रेस कमिटी की चेयरपर्सन सोशल मीडिया अमदी स्पोक्सपर्सन की थौ पुरमखिबा मिसक अमनी हाइरी पनबयाबदी कांग्रेस पार्टी की ओइना लाकादौरिबा लोक सभा मिखलदा इनरगी ओइना ngasi फावबदा मिरेप ओइनबगी दमक मियोय तारागा माथोइने मिरेप सेगी फॉर्म लौख्रे मखोय सिंग अदुगी मरक्ता हंदक्ता कांग्रेस पार्टी द संगलखिबा ओक्रम जॉय खुराई केंद्र की हानेगी एमएलए डॉक्टर एनजी बिजोय हौजिक एमपी ओरिबा डॉक्टर टी मैनिया ममांग द मिरेप ओइखिबा हौजिकना कांग्रेस ता यावरबा सारांगथेम मनाउबी नारेंगबम बिसोरजित यावरी अदुगा आउटर की ओइने मियोय मंगाना फॉर्म लौख्रे मखोय सिंग अदुगी मरक्ता ममांग द बीजेपी की टिकट ता फुंगियार एसी दा मिखल थेंगनखिबा स्वार्डन बासुम सेनापति एसी दगी केएस ngaite kamjong dagi जेम्स कसुम सांदेल दगी पी जांगखोमांग अमसुंग कांगपोपी दगी लालखोलम हांगसिंगनी कंगलई पाक्ता लेरिबा कैथोलिक एजुकेशन सोसाइटी न थमखिबा अथिंगबा अदु कंडीशन अमतदा हंदोकपा लेते हाइना आइना थिंगख्रबा लालहोलुब कंगलैपा कम्युनिस्ट पार्टी पीपल्स वार ग्रुप की सेंट्रल मीडिया कोऑर्डिनेटर लेनिन मैतै अमदी जनरल सेक्रेटरी मोरांबा मैतै की चेरोल अमना खंगहलकली सेरोल असिना मखा तारिबदी हौखिबा तांकक कयादा लुप असिदगी मिसेल ओइख्रबा येकनबदा चंगजख्रबा मसागी खुदोंग चाबा खरा फंगनबगिदमक लैबाक असिगी निंगतम इहोबु लुकमाइदा योनख्रबा सिंगा लुपका करिगुंबा हिरम अमतदा मरी लेनदे हाइना हौखिबा चाही लिसिंगनी का तारानी पांगी जून तरुक्ता मियामदा फोंखिबा लैख्रे मसिगी मतांगदा लुप असिना अमुक हन्ना फोंगलरोय कना कनानो हाइबदु लुपना लौरकपा थौदांगना खंगनगनी लुप असिगी ओइनसु कैथोलिक सोसाइटी असि हनखिनबा खंगलकली कैथोलिक एजुकेशन सोसाइटी ना लैपाक मयामदा मखोयगी असोइबा सिंगबु कुपसिननबा अमदी मखोयना माहेरोय सिंगी पुनसिबु मखोयगी सेंदाल लंबी ओइबदा हेना खुदोंग चानबगिदमक लुपना थमलकपा वाफमबु नाकोयना थमलगा मिसेन सिंगा लौटुनरगा लुपपु मराल सिनबा होटनरिबा सिनदी नॉर्मल एनवायरनमेंट अमदी लाकलोय हाइरी कंगलैपाक लोइसनलोन अपुनबा मरुपना चाही अममम कानरगा पीबा लैसांगथेम सोमानंदा निंगसिंग मनाली सिंगने तारानिपन चाही असिगी ओइना मिंगसेलना काइख्रबदा कौबा वारी मचागी आईबी समुराई लाकपम सनात शांतिबालादा खुसिनरगनी हौजिक अमुक सानबगी पाउ फंगबिगनी इम्फाल ईस्ट के खुंद्राकपम केंद्र की मनुंग चनबा हराउरो YMC ग्राउंड चथरिबा निपान सुबा हराउरो ट्रॉफी स्टेट लेवल बैलेंस वाइज फुटबॉल टूर्नामेंट की ngasi अयुक सानिखिबा मैच की अहानबा ग्राउंड SKY सिनाम कोमना यंग बॉयज तांखंबु पंजल तरेट मंगादा माइथिबा पीखी अदुगा अनिसुबा ग्राउंड सानिखिबा मैच तना KKFC पंगैना SYDC सिनामबु यामना लाकचबा मवंगदा पंजल मरी सोइनोदा माइथिबा पीखी अमुका हन्ना ब्रेक अमतंग लौजरी
Kanglaipak Modern School. Admission started for 2019 session. Free admission with 100% concession in tuition fee and 1 month free boarding for the third and following children of the same parent. Inspirational awards and prizes for meritorious students. Facilities available. Special concession for students from BPL families and fatherless children. Free medical checkup at least once a year. Separate boarding for boys and girls. Session starts from 21st January. For more information, please contact 8974-834-231. Machalgi Sasenaba products singdagi cheksinbiyu. Kanglaipak Spices Industry na puthokpa Machalgi atopa manaba manufacturing unit amata leizade. KSI na puthokpa Machalgi asengba products sing asibu khangnabagidama packaging da KSI logo Kanglaipak Spices Industry yaubara haina check tobiyu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiyu. Lalamung Makong Takhelamam Lekai Rims Road Factory Thangweban Sinam Lekai haina thari basin nataba atopa amata Machalgi asengba product natte sasinaba amasung malhanba singdagi cheksinbiyu. Hena kupamarol khangnaba lengsinbirau Machal Kanglaipak Spices Industry Lalamung Makong Takhelamam Lekai Rims Road Factory Thangweban Sinam Lekai near Lamphel Lampak natraga logon tobiyu www.machalspices.com or Facebook/machalspices natraga email tobirau info@machalspices. Leingakna started with the idea of creating a one-stop destinations for all the fashion-forward and stylish shabby people and to pique the curiosity of the rest. With the customer at heart, we deals with shoes, bags and all types of cut and show products for women. We allow and provide customized products, especially wedding and evening gowns. Email leingakna@gmail.com, mobile 9958149894, 7085205085, 7085270490. Hello Kids Clubhouse Play School. Play smart, grow smart. Admissions open for 2019 sessions for playgroup, nursery, LKG, UKG at affordable fee structure. It follows playway and Montessori teaching by well-trained teachers with the help of audio-visual medium and regular activities to enhance creativity. It provides midday meal and transportation facilities. For more detail, please contact Hello Kids Clubhouse 700-5172-365 or 9612719050. Break ki matung da taram na okchari amadi pau makhata na pizari Bharat amasung Bangladesh ki ngamkhaida hauzik sangjafam lawduna leiriba Rohingya singi matang da khananaba ngarang mi phamama pangthokkani taurambadu border guard Bangladesh BGB gi mihut sing laktabadagi mifam adu pangthokkidre hairi nungtigi phongba pause the Indian Express ki matung inna Myanmar gi Rakhine state tagi selakpa Rohingya kunthamathoi haukiba pung Madhudara Taruktagi Bharat Amadi Bangladesh ki tainaba nongchup thangba Tripura da changjafam lawduna leikhrebani masiga mari lainana flag meeting anirak pangthokhiba leikhre amaromdana BSF ki official amana border guard Bangladesh nadi Rohingya sing adubu lawsilu haiba yakhidre amadi Delhi na suma khoibu Bharata changhandanaba haina khangalakhi. Avalanche na maram oiraga Jawaharlal Tunnel gi changpham amadi thokpham unna phumjin khibadagi makhatana Srinagar Jammu Highway ngasi thingzinkhre haina police ki pau amana phongdorakli thaudok adugi makhata ba oina miyoi kaya amadi machine sizinaduna tunnel manungda tholakpa ngamdana leiribe miyoi singbu kananabagi thabak chathaba haukhre haujik phawbada asok apan yawbagi paudi fangdri police official amagi matung ina Avalanche aduna maram oiduna Kashmir amadi Bharat ki atopa mafam singa samnariba lambi aduda gari sathok chasin tauba thingzinkhre. Canada da Chinese tech executive Fakibagi Mayokta Canadian ani China na Fazen Babu thousadri academician amasung diplomat Sam Henbana appeal tawkhre wafam masi malem pumbada leiba Chinese expert singna Chinese President Xi Jinping da tharakpa chithi da hairakribani Canada da Fazen khiba Chinese executive Meng Wanzhou bu thadoroknaba China na Canadian diplomat oiramba Michael Cobring amasung entrepreneur Michael Savepor haukiba December 10 da Fazen khibani. Ngasi phongkiba pause singda kari kari maroiba pau yauribagi haibado amuktang punna khangminasi. Shanghai Express Statehood Day gi thoram pangthokre
School Fagatansi Mission Education Sector Fagatangani, Chief Minister. Citizenship Amendment Bill, Miyam ge apunba thauna utlase, Luptaru. Inner the Mania, outer the Sport Ticket Tanari. Governor Unavachat Luba Congress ki Lusing Basing, Ning Bakaina Halakle. Pongna Form, Manipur Statehood de Lishingani Taramapan pangthokkadouriba, Saukat Maikaida Yang na Changsilli, Chief Minister. Governor the Assembly Mifam Kobiyo Haivada, thourakta Hairakle, Okram Ivovi. HRD na NIT Manipur ki Senja Thumza Singh CVI da Cheinabagi Pamli. CA Vilgi Mayokta Police ki Athing Banam Khaidana Rally Chatkhre. JDU ki Lusing Basing Awang Nongpokta Lakadauri. Naharol gi Thoudang. Employees singna Tungi Mirol gi Yenglaga Kathokpagaloina na Thavak Thouram se Saukhat Lambida Manglom da Changsilli Hona se. Chief Minister. CM Banglo Tamna Haigalakpa Rally Police na Thugai Khre, Chaw na Mukna Khre. Congress na Governor Unaduna Assembly Mifam Kovina Takshin Khre. Prolog Tau Kravana Khudakta Session Koba Yaroi Haina Governor na Kangala Khre. Awang Nongpoki Yellow Meeyam gi oina Laivak Tivani. Huyen Lan Pau. India gi Ahan Vanupi Ngakta gi Political Party Linkat Khre. Statehood de gi thoram pangthokkadouriba afaba tawba official sing ikai khumnagani fattaba singde fangpham thokpa fangangani. Chief Minister. Congress na Governor Unaduna Assembly kaunaba takshin khre. Republic de thoram saruk yaroi. Citizenship Bill na refugee lising kuntra matoi khudakta kanaba fangangadori. Sana Laibak, Leingakna yathang matung ina maheiroi sing school kaba hongnare, angang singi textbook phangdabadage, Lyric tambibada akaiba thokle. Nongju thadana laikom gilambi, ikang thadana uful na mitmai pangba ngamnadre. Maning mendava tipper dage tahova laikom Leingakna lambi chatpa yadre. Ichel Express, Education da ahongba purake hairabadi grassroots tage semgat kadabani. Chief Minister. Manipur na statehood fangkhibage niputaret suba kumon thouram first MR gi parade ground da pangthokkadouriba. CAV Lishingani Taratruki Wathok, Mizoram the Republic Day boycott, Arunachal Dana economic blockade. Irei Vak, School Fagatansi Mission Education da Ahongba Purak Lagani, Pukchel Sengna Tabak Tawasing Miyam Khangna Pungning Thogatkani. Assam da CAV gi Mayokta employees sing na khongjang sanction gadori, Assembly Mifam Kaunava, Congress na Governor da Takshilure, Congress Mirep ki Miyoi Mapana form Laukre. Aroibada Maro Iba Pau Amuk Hana Pizari. Leingakna sinduna asigi kuntarukta pangthokkadouriba Republic Day thouram chahi asigi oina maheiroi singna saruk yaroidouri khongjang leptana changsilli. Traffic niyam chatnahannaba hotnabada Leingaknasu thousadri meeyamsu indri. Amadi Young Party Association na koukhiba total shutdown na Churachandpur town khuntak lanshikhre kahtna cheinabagi thoudokta agency member yauna manga sokle. Hauzikidi Manipuri pau matang sa loisinjare ehenba pau ga loinana numidang pung mapal da mu phangbigani.